ꯊꯦꯡꯅꯒꯅꯤ ꯏꯄꯥ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯟꯃꯤꯟꯅꯒꯅꯤ ꯌꯦꯛꯅꯕꯁꯤꯡ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯉꯁꯤ ꯌꯦꯛ ꯁꯂꯥꯏ ꯆꯥꯁꯤꯡ ꯄꯨꯜꯂꯦ ꯑꯃꯨꯛ ꯍꯟꯅ ꯀꯥꯏꯅꯔꯔꯣꯏ ꯍꯟꯅ ꯀꯥꯏꯅꯔꯔꯣꯏ ꯑꯩꯈꯣꯏ ꯏ ꯃꯁꯦꯟ ꯑꯃꯠꯇꯅꯤ ꯏꯆꯥ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ 이름담시다 따르이바 란 ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤꯅꯤ ꯐꯦꯗꯔꯦꯁꯟ ꯍꯥꯎꯃꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯈꯜꯂꯣꯟꯗꯤ ꯇꯝꯄꯥꯛ ꯈꯛꯇꯅ ꯆꯤꯡ ꯑꯣꯏꯕꯤ ꯃꯅꯤꯄꯨꯔ ꯑꯣꯏꯕ ꯌꯥꯔꯣꯏ ꯆꯤꯡ ꯑꯃꯗꯤ ꯇꯝ ꯄꯨꯜꯂꯀꯥꯟꯗ ꯑꯄꯨꯟꯕ ꯑꯣꯏꯒꯅꯤ ꯑꯗꯣ ꯉꯁꯤ ꯄꯨꯜꯂꯤꯕ ꯌꯦꯅꯣꯃꯤ ꯐꯨꯛ ꯀꯨꯟꯃꯉꯥꯁꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯁꯤꯅ ꯑꯄꯨꯟꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯀꯥꯟꯗ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯖꯕꯅꯤ ꯋꯥꯔꯦꯞ ꯂꯧꯖꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯒꯃꯦꯟ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯒꯃꯦꯟꯗ ꯑꯩꯈꯣꯏ ꯊꯥꯖꯕ ꯀꯩꯁꯨ ꯊꯝꯗꯦ ꯃꯔꯝꯗꯤ ꯊꯣꯛꯏꯕ ꯂꯥꯟꯁꯤꯗ ꯁꯣꯛꯏꯕ ꯄꯜꯂꯤꯕ ꯁꯤꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯈꯣꯏ ꯀꯔꯤꯝꯇ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯆꯪꯗꯦ ꯉꯁꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯕꯟ ꯀꯨꯀꯤꯅ ꯕꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯒꯥꯔꯤ ꯆꯍꯨꯝ ꯆꯥꯝꯃꯔꯤ ꯃꯁꯤꯒꯤ ꯋꯥꯈꯜꯗ ꯀꯔꯤꯝꯇ ꯈꯟꯗꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯪꯒꯥꯕ ꯅꯠꯇ꯭ꯔꯒꯅ ꯐꯦꯛꯇꯔꯤ ꯌꯦꯡꯁꯤꯟꯕꯗ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯂꯝꯗꯝꯁꯤꯒꯤ ꯋꯥꯔꯤꯕ ꯅꯣꯡꯃ ꯀꯥꯡꯗꯅ ꯋꯥꯔꯤꯕ ꯃꯤꯍꯥꯠ ꯅꯪꯂꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯄꯤꯔꯤꯕ ꯆꯩꯅꯥꯁꯦ ꯃꯁꯤ ꯃꯈꯣꯏ ꯀꯔꯤꯝꯇ ꯊꯧꯑꯣꯏꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯌꯦꯔꯧꯃꯤ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯦꯞ ꯂꯧꯕ ꯆꯪꯏ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔ ꯌꯦꯔꯧꯃꯤ ꯈꯨꯗꯤꯡꯃꯛꯅ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯑꯃ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯃ ꯇꯧꯔꯀꯥꯟꯗ ꯄ꯭ꯔꯦꯁꯔ ꯑꯃ ꯄꯤꯔꯀꯥꯟꯗ ꯏꯔꯩꯄꯥꯛ ꯂꯝꯗꯝꯁꯦ ꯅꯤꯡꯈꯥ ꯇꯝꯕ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯒꯨꯝꯕ ꯆꯞ ꯆꯥꯕ ꯄꯣꯠꯇꯨꯃ ꯑꯩꯈꯣꯏ ꯎꯅꯅꯕ ꯍꯣꯠꯅꯒꯅꯤ ꯑꯩꯈꯣꯏ ꯃꯤꯇꯩ ꯈꯛꯇꯅ ꯊꯦꯡꯅꯔꯣꯏ ꯇꯥꯡꯈꯨꯜ ꯈꯛꯇ ꯊꯦꯡꯅꯔꯣꯏ ꯃꯔꯥꯝ ꯈꯛꯇ ꯃꯔꯤ ꯈꯛꯇ ꯊꯦꯡꯅꯔꯣꯏ ꯑꯩꯈꯣꯏꯒꯤ
ꯑꯩꯈꯣꯏ ꯂꯦꯡꯃꯩ ꯈꯛꯇꯅ ꯊꯦꯡꯅꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯃꯄꯥꯟꯗꯒꯤ ꯍꯥꯏꯖꯔꯤꯕ ꯄꯨꯕꯤꯁꯤꯡꯕꯨ ꯃꯊꯤꯕ ꯄꯤꯕ ꯃꯊꯧ ꯇꯥꯏ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯗ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯨ ꯑꯩꯈꯣꯏ ꯃꯣꯏꯗ ꯈꯨꯟ ꯊꯤꯟꯕꯗ ꯈꯨꯠ ꯊꯤꯜꯂꯒ ꯇꯥꯛꯄꯗ ꯅꯠꯇꯅ ꯃꯈꯣꯏꯗ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅ ꯑꯩ ꯊꯝꯖꯒꯦ Felicitations to the Vice Member. Food Hills Naga Representative Jackson Sir, kindly come forward. Tangulaga Food Hills Organizations, the General Secretary, Lengsin Pinana Sinjari. Kasi kudol kamjari ba lengyan ba lumaya pa pinabisiro madang asi felicitations lojaraba matunda ngasigi function president na lamjing duna daloy na tambi na ba hajari ay koy ilay pa iramdam kanagi nate yeg salaisa sindi na magda tambi na ba adugumba ipa ipuso na tambi na ba lamnun ay koy pupunga masimatang kaudana ngasigi mupang lobo kaudana dito kaya na may pangkasi pangpupinasi ay na pruminasi. Thakachari Hawaii Media Manipurna ngasi Federation of Haomee na sinba Indigenous People Meet asida karimarong idamakta janing chafu gi chenshi agar misidagi Himalay Park nanam nam kallaga irandam musibu khambi machak pa simuthadaba amadanga ba paisi oiraga mama machar biba janing chafu gi chensima Hawaii Media na lan hor kodagina musibawa awaba taram mafam singa shengi mafamda Shenglaba Chaning Chaku Cheng Sidiauriba, Dara Chak Shisaraga, Himalay Park, Irandam Shabukana, Kalapamamba, Oishanu Haiba, Aduma, Chaning Chaku Cheng Sipijabani, Loinana, Chaning Chaku Cheng Asibu, Miam da Kutul Tamjaraba, Sigaloinana, Shin Milan Bidi Bagi, Ayaba Shilojadaga, Hawaii Media Manipurna, Nasib Chingagi, Latuna, Himalay Park, Irandam Gate, Hami Meho Pasibu, Muthanabagi Damakta. Lamdabasiki awa jaring chafuki cheng asibu udana mama gi nungsibabu macha da piba laifa Hawaii Media Manipur gi adugumlaba mama nungsirabi kanbena paunam sanangbi nungsiba warol lamatang sasing ni maphamda amasung miyam ni maphamda chingdam ani gi maphamda mama oibigi adugumlaba nunghiklaba warol amatang bibiramnaba nungsina aduguma je sanahanbibu wahi matang haibinabagi ancestral land together and unitedly. Eko Pule Amuk Hanna Kanyaroi Lamsi Ikopi. Thank you very much. Really give